ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯀꯨꯝꯕꯤꯒꯤ ꯈꯨꯜꯉꯥꯛꯄ ꯃꯩꯇꯩꯁꯤꯡꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯈꯨꯠꯂꯥꯏ ꯐꯥꯒꯠꯂꯨꯕꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ MLA ꯑꯅꯤ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯅꯧꯕ ꯈꯨꯜ 936 ꯅꯧꯅ ꯂꯤꯡꯈꯠꯂꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯂꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯋꯥꯈꯩꯕ ꯅꯠꯇꯅ ꯑꯇꯣꯞꯄꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯍꯥꯟꯅꯒꯤ ꯂꯨꯆꯤꯡꯕ RK ꯁꯅꯥꯌꯥꯏꯃꯅ ꯐꯣꯡꯗꯣꯔꯛꯂꯤ Deworming tablet ꯆꯥꯈ꯭ꯔꯕ ꯃꯇꯨꯡ ꯈꯣꯡ ꯍꯥꯝꯕꯗ ꯇꯤꯟ ꯌꯥꯎꯔꯛꯄ ꯊꯦꯡꯅꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡ ꯆꯠꯊꯅꯕ ꯗꯣꯛꯇꯔ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯅ NHM ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯃꯤꯁꯟ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯁꯣꯃꯣꯖꯤꯠ ꯅꯤꯡꯉꯣꯝꯕꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 6ꯇ ꯆꯠꯊꯈꯤꯕ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯔꯤꯄꯣꯜ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯆꯥꯗ 34.6 ꯚꯣꯠ ꯊꯥꯗꯅꯈ꯭ꯔꯦ